BJYM की Thoumising Impact Thomjillakhre Impact TV की manung hudna hai na mingthonba ngarang numidang waidam pung 6 ta pangthokiba discussion hour ki matamda Youth Congress ki President Ningthojam Popilal amasung BJP ki spokesperson Mayang Lambam Suresh Kumar ani gi marakta awai akhum tongnakiba thokdok ki tungda BJYM ki Thoumising Kaisampata leiba Impact TV da Thomjillakhre mafamdagi phangba pauna hai 60 MLA as warrior of war on drugs haiba topic ta khana nei nabagi thoram adu pangthoki bane live oina pangthokpa manung hudna haiba thoram adu da makhoi ani law khongna dunu wafam kaya phongdok nakhe khana nei nabadu loiraba tungda BJYM ki miyoi kunthra rom ki team ama Impact TV ki kakhatpa maya da leptuna laikhe makhoi na Youth Congress ki President Popilal bo phuna naba thorang tawre haiba paw amakhak ngangna rakpa ta khe maduna maram oiraga Popilal amasung mahakalak minaba makhoi ahom Impact TV manung dagi makhada kumthadana laikhe ngayak ingthana khraba tungda Popilal paumi amana Impact TV gi makhada floor phawba thindorokhe tanja adu da BJYM gi miyoi kangbu ama hochin rakhe thuna yangna Popilal Impact TV manung da amuk pusin khi hai re paw adu phangbadagi city police station gi team ama amasung Imphal West District Police ki team sing mafam adu da lakhe police ki kangbu adu na irang adu control tongna ba yamna kanna honakhe nakalani gi marakta irang thokthana ba paumi singnasu khana nei na bai base wafam khara di adumak phongdok na banai maduna khoikha lin kha thaba ya banate ngasi gi makhoi ani ngang na khi badusu karisu ka hen ba yaw khi di haiduna themjina na ba honakhe pawasina makhata na hai tungda BJYM gi lusing ba sing lakhi amasung makhata na irang thokan gomsi haiduna manak aduai da leramba workers sing adu khomlaga pokhe tungda police ki team aduna Popilal bu mafam dudagi puthoklaga score tawduna mayum phawba thinki haina thajaba yaba mafam dagi phangba pawasina makha tare school singi notice board Thetnanaba Khanghankhre lainga ki maiki dagi October 10 2022 da thokiba order amana lainga ki oja singna private coaching class private tuition tawbada thingba thamba ki office memorandum adu mahiloisang singi notice board sing da thetuna thamnaba school education ki director na nahona na Khanghankhre hiram asigi matang da director na mamang thagi kunthra ka mathoida lainga ki zonal education officer sing amasung lainga ki makha da leiba school pumnama ki head sing da aiba cherol sing pi khre loina na asigumba thawong sing satharamba oja singi mathakta action logani hai re yuwa habadagi tarki amasung Syria da sikhiba mi masing lising taramathoi helle victim sing hingna fangani haibagi thajaba lairaktre hai re Delhi da Manipur gi nupi ama phurakpa miyoi police na fare matam kharagi mamang da Manipur yauna Northeast state singi miyoi singbu nupi nupa khaktana laibak asigi konung Delhi yauna mainland India gi miyoi singna makhal kaya gi thawong sing sathaduna tathi tawaina tawbagi thokdok sing thokraba matung akhanana Northeast miyam gi protection gi damak police unit phawba hangdok badage khara hantharaklabasu nahaunana racial discrimination gi thabak ni loba yaraba thokdok ama mukthokre thokdok asi nga numidang pung 10 rom tarakbada Delhi gi mafam amada Manipur ge nupi amana chalingai da mafam adu da leiba mainland Indian amana maram sunglai leitana khubang na tharaktuna phurakpani hai re adumoina mak nupi masa aduna mahakpu phurakpadagi mafam adu dagi nanthokuna chelakpagi mahutta onsinduna miyoi aduga lamba tawnabadage Manipur Student Association Delhi gi member su oidiba Natural Cook Food ke Proprietor Times na thengnabadage victim adu Manipur dagi miyoi mali haiduna changsinduna yangsin khibaga loinana Delhi Police ki Northeast Cell da pau piraba matungda nupi masa adu da khubak na thaduna puramba miyoi adu phagatkhre hai re thokdok asigi matangda masat ki president na phongdorokhi bo wafam singi manungda Northeast ki nupi masa singda usit thawai dabagi thawong satharakpa ase ngahan gi asina han banate hairaduna ngahan gi thokdok ta nupi masa asina thauna laina thengrakhi ba sigumna atopa miyoi singna su thengnabi yu amasung kibi ganu hai re Delhi da leriba Manipur gi isalise singi damak masat amadi thauna faraba Manipur ge mabung mopwa mayam leidi haibase kauthokpi ganu haina su phongdorokre hai re aroi bada tabiri bapum namak po thagachare